ꯑꯩꯈꯣꯏꯒꯤ village life ꯑꯩꯈꯣꯏ ꯁꯟ ꯃꯌꯥꯝ ꯁꯤꯉꯣ ꯑꯩꯈꯣꯏꯒꯤ ꯁꯟ ꯍꯥꯏ ꯑꯃꯨꯛ ꯋꯥꯏꯔꯛꯇꯅ ꯋꯥꯌꯥꯡ ꯂꯥꯎꯅ ꯑꯩꯈꯣꯏ ꯉꯁꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯀꯤ ꯕ꯭ꯂꯣꯛ ꯍꯧꯖꯔꯛꯑꯕꯅꯦ ꯁ꯭ꯋꯥꯏꯗꯩꯀꯣ ꯁꯦꯜꯐꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯣꯛꯀ ꯆꯥꯖꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯄ ꯆꯠꯆꯗꯦꯀꯣ ꯁꯨꯝ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯅꯤꯗꯣꯁ ꯀꯖꯤꯟꯁꯤꯡ ꯑꯁꯤꯗ ꯄꯥꯛꯏ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯣꯛꯁꯦ ꯑꯩꯈꯣꯏ ꯍꯪꯒꯥꯝꯒ ꯆꯝꯅ ꯊꯣꯡꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯈꯔ ꯃꯍꯤ ꯂꯥꯡꯇꯛꯅ ꯊꯣꯡꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯥꯎꯅ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯒꯦ ꯇꯧꯕꯅꯦꯕꯀꯣ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯑꯃꯗꯨꯁꯨ ꯍꯦꯛꯎꯗꯅ ꯑꯃꯗꯨꯁꯨ ꯄꯥꯛꯏꯗꯣ ꯃꯀꯥ ꯅꯠꯇ꯭ꯔꯣꯗꯣ ꯊꯨꯗꯤ ꯑꯗꯤ ꯐꯖꯔꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯍꯦꯛꯄꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯂꯩꯕꯕꯨꯗꯤ ꯍꯋꯥꯏ ꯍꯦꯛꯉꯁꯨ ꯑꯗꯨꯝ ꯍꯦꯛꯄ ꯂꯥꯛꯄ ꯈꯣꯠꯄ ꯍꯧꯖꯤꯛ ꯍꯋꯥꯏ ꯉꯥꯛꯇꯅꯤ ꯐꯣꯇꯣꯁꯇꯗꯤ ꯈꯔ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯦ ꯅꯣꯏ ꯃꯥꯗꯩ ꯑꯌꯥꯕ ꯂꯧꯔꯕ꯭ꯔꯣ ꯍꯣꯏꯍꯦ ꯍꯋꯥꯏꯕꯨ ꯀꯩꯅꯣ ꯅꯥꯁꯨ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯎꯠꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯚꯤꯂꯦꯖ ꯂꯥꯏꯐꯅꯤꯅ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯋꯣꯏꯕ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯀꯥꯏꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯆꯕꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯅꯦꯛ ꯁꯦꯠꯂꯝꯃꯗꯤ ꯀꯌꯥꯝ ꯄꯛꯆꯅꯤ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯤ ꯚꯤꯂꯦꯖ ꯂꯥꯏꯐꯀꯤ ꯑꯗꯨꯗ ꯁꯥꯁꯨ ꯈꯔ ꯄꯥꯛꯄꯗꯤ ꯍꯧꯋꯦꯗꯣ ꯑꯩꯅꯅꯦ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯑꯣꯡ ꯇꯥꯅ ꯐꯅꯦꯛꯁꯦ ꯁꯦꯠꯊꯒꯦ ꯇꯧꯕ ꯍꯥꯏꯗꯤ ꯁꯨꯝ ꯁꯦꯠꯈ꯭ꯔꯗꯤ ꯃꯒꯨꯟ ꯂꯩꯔꯔꯣꯏ ꯍꯥꯏꯌꯣ ꯃꯒꯨꯟꯗꯣ ꯈꯤꯇꯪ ꯋꯥꯠꯂꯤꯗꯅ ꯑꯩ ꯃꯤꯅ ꯑꯣꯏꯅ ꯁꯟ ꯄꯣꯠꯂꯣꯏꯒꯤ ꯋꯥꯔꯤꯗꯣ ꯄꯣꯠꯂꯣꯏꯒꯤ ꯁꯨꯠꯀ ꯀꯧꯔꯛꯄꯁꯦ ꯑꯩ ꯀꯦꯟꯁꯦꯜ ꯇꯧꯔꯕꯅꯦ ꯃꯤ ꯃꯒꯨꯟ ꯂꯩꯔꯔꯣꯏꯅ ꯑꯩꯅ ꯁꯣꯔꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯁꯦꯠꯃꯟꯈꯤꯗꯅ ꯍꯌꯦꯡ ꯁꯦꯠꯄ ꯀꯥꯟꯗ ꯇꯣꯉꯥꯟꯕ ꯌꯨꯅꯤꯛ ꯍꯥꯏꯕꯗꯣ ꯌꯥꯎꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯇꯥꯡꯅ ꯁꯦꯠꯄ ꯑꯣꯏꯅꯤꯡꯉꯦꯕ ꯌꯥꯔꯦ ꯑꯃꯅꯤ ꯀꯩꯅꯣꯃ ꯑꯁꯤꯅ ꯋꯥꯕꯤꯗꯅꯦ ꯁꯤ ꯍꯣꯔꯦꯟ ꯀꯥꯎꯅꯤ ꯀꯥꯏ ꯃꯥꯅꯦ ꯋꯥꯕꯤꯔꯤꯅꯤ ꯑꯩꯒꯤꯗꯨ ꯁꯨꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯁꯨꯔꯣꯏꯌꯦ ꯑꯩꯅ ꯁꯨꯔꯣꯏꯌꯦ ꯀꯩꯁꯨ ꯁꯨꯅꯤꯃꯦ ꯃꯥꯅꯦ ꯌꯨꯔꯣ ꯇꯣꯏꯁꯤꯕꯨ ꯀꯩꯅꯣ ꯁꯦ ꯌꯨ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯒꯅꯨꯀꯣ ꯁꯤꯗ ꯂꯩ ꯌꯨ ꯂꯩ ꯑꯩꯈꯣꯏꯒꯤꯁꯨ ꯈꯤꯜꯂꯨꯁꯤꯅ Quello. Kukarda kamadadi ya. Korfuziga thongi mini ka fe manai ka Khar pasalo ga yaad rahe. Yazo ki pure kamaga khongba yaay. Why did you ghost me? You said you loved me. Those lovely promises. Nyaman berat seperti ya? si Iya, Tadi loy deh. sige ok sana bu hot na kadara hore ade dum ka azai ba hore amu sana bu hot na Kesukaan di hoi kapse pun nati sila tamo Hoi kapse. fazaba cakes otu pink tha bu sana hali ko yam pik sinja ba koi ki birthday ai ke tau ba birthday ni bye bye ni ki angang popa
ꯄꯣꯛꯄ ꯆꯍꯤ ꯄꯣꯛꯄ Wow. ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏꯌꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯀꯛꯑꯁꯤ रेडी लेने रहे ꯈꯪꯉꯤꯅꯦ 11:58 ꯌꯧꯔꯦ ꯃꯤ ꯌꯥꯝ ꯅꯥꯏꯌꯦ ꯇꯧꯅꯔꯣꯏ ꯇꯧ ꯉꯥꯏꯈꯣ ꯄꯨꯡ ꯇꯥꯗ꯭ꯔꯤꯕ ꯃꯥꯜꯂꯦꯍꯦ ꯅꯣꯏꯁꯨ 나코토 여우드래 나코토 여우드래 여우래 벨레 뽕따라고 얘고 야래 고인이나 가자이봐 불안배 말해 떨어지 구사제 강문아 간다 강문아 간다 란키니 싸우자리 엄마들 그냥 라이브 하느라 라이브 하느라 아마스 싸드레 녹라레 Lôi đấy ra là bác Nia lôi đây, có đi đâu Happy New Year Happy New Year, cấp thân lao kìa bà Happy New Year Grape na lotion grape Lôi đi Cái nó lại xô đi bỏ lôi đi bỏ 아마스 트라인 저희들 군 마리사 도그라 바자야니 게 Yapsi Matan 잉밍데 아마스 ngole 룸 떠레 콘트라트르 살레 Sister, Happy New Year 2025. Let's cut the cake. Cake cắt nắp cái chỗ thang, si thang xin nó cắt ra. Cake cắt đây. Cake cắt nắp cái chỗ kìa. 실내 눈에 쓱보다 신망도 바이토래 애들 나 아무나 시간아 케이크 하디 빙다서 이 입을 맞춰 주지 않으면 짠하더라 짠할까 좀 어디 거리겠나 그거 Okay, everyone. One. Oh, matanda kakalabi ka muna isde. 오이자라게 Oh, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯤꯁ ꯇꯧꯖꯒꯤꯕꯁꯤꯡꯗꯨ ꯊꯨꯡꯖꯔꯒꯦ ꯆꯀꯥꯋꯦ 1 2 3 ꯐꯣꯇꯣ ꯉꯝꯃꯔꯣꯏ 1 2 3 ꯁꯣꯄꯣꯏ ꯃꯥꯜꯂꯦꯀꯣ ꯁꯣꯄꯣꯏ ꯀꯩꯅꯣ ꯃꯨꯟꯅ ꯌꯦꯡꯉꯤꯗꯣ Happy New Year 하이러시 mayamde meow 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 하이그래 meow 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 무시나 meow 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 New Year first
Year's not the whole of it. Hello, ma'am. เอาเสียงอ่ะเสียงเอาคุยที่นิวย์กีซาบซานเนอะมาเสียสิลอยสันจาร์มาเสียสิดาคุยเกาหลีดากีกวดกันเลยรู้แต่ละคุยลอยเนี่ยเสียดกันลอยดูว่ามานะซีรีส์ละกันไลฟ์ 스펙 오가요. 마티나. 바꿔 맞아. Happy New Year. มีกี่กุ๊กแน่ดอกมาใส่มีกี่กุ๊กแน่ดอก 투나 바가지고 혼나서 지금 투나 가지고 혼자리지. 사이디 그냥 이 뭐야 들어볼까 이거. 야돼. 야야야야야. 열었지 되겠나?